पुनमबु खुरमजरी पोथामिनसी कम्युनिटी की नुंगती नुमित खुदिंगी पुंग तरेतगी संदोक्सगदबा मियामना हंबिरकपा वांगसंगदुगी पाउखुम होजेक ngasiगी ahan batang ka kiwena nomu gi oina wahang kuntra lokusaraga pakhum khumjarake koina mayamna message thabirakpa matamda mapung oina aigi asinba kyam leikibna maram oraga matang chana pakhum khumjaba ngamjakidaba miyamgi apamba ningba tungan ngamjakidaba madugi damak kajitang orasu ningbu tungan ngamgadra khanjaduna aina ngasigi dagi hona yaribu makai nungti numit khudingi tawbu ngamnabdi honajagi aduga hayenggi numit simadi tangai padana koi lepp yabagi tajama lakpi aduna hayeng lepp taraga so hangchite soiduna maki nungti numit khudingi tawbu ngamnab honajarake habidi miyamna igi comment box ta tongan ba wahang kyama hangbirakpa mapung oina handak aina thajakhiba video khara da tangkak naina thamjaba video khara da mayamna tongan ba wahang kyama hangbirakpa wahang singdugi pakhum singse matam chana aina piba ngamjadaba masigi maramdi karigino haraga samakso aigi family su pujari amadi loinana hojim ai private school amada assistant teacher amon su lejaba aduga iroinana hojik se school khudima ki final exam si amna naksilakpa timing oibana maram oiraga mapung oina school da so yamna busy oiba matam ama oisilakpa maduna maram orga habidi final exam naksilakpagi question semba kotpa especially class 10 ki pre board ki exam set question set tawnabagi tongan ba thabak si yam busy oiba timing oibana maram oraga aina phone si matang da habidi miyamna thabirakpa matamda khudak ki answer si pibu ngamdaba timing hek lakpana maram oraga miyamna hangbirakpa wahang singdugi pakhum se aina sumna nungti numi khudingi numidangi pung 3 sida live oina thajaraga miyamna hangbirakpa wahang singdugi pakhum dai pijanabagi thorang tawjabani miyeng tabiriba singna aigi channel pothaminasi KHANGMINASI da nungti numi khudingi numidangi pung 3 cha live telecast oina sandokjaraga miyamna hangbirakpa wahang singsigi pakhum se kumjanabagi damak haujarage miyamna hangbirakpa wahang singdugi manungda mapung oina mamangda tharbirakiba wahang sing habidi message singdudi ai lokhajadre mapung oina ngasi ahanbagi tangkaksimadi ngarang thagat pirakpa wahang singdugi manungda ai wahang kuntra kaktang ahanbagi tangkakkiona lokhajage ahanbada ngarangi oina visit ngangomba mahakna thabirakpa wahang se mahakna hangbirakpa wahang se ayamda pathokjarake oja nupagi sogol sen ga nupigi nithaukabaga chanadro reply please I am waiting haiduna bibirakpani visit ngangomba adomgi wahang se ai tentakpa kharadi adumak bijakrabani adumako ngasi amuka haijage habidi sogol sel ga amadi somna habiriba nithokaba numit ase kogi nomutada habidi numit chap manana pokminabuga kharam makhedi mane haina lojege maramdi karigino harga aina mamanusu thagasakhiba adu mapung oina aikoina sigi numit yengmase mapung oina meitegi ahan singna thambirama khak lei nomajing ningthokaba leba kubo jum sekhe sawonsin irai thangja haina leibasida nomajing dagina thangja fawba leiba matam sida koina se khodamoina jik visit ngangomana habiraiba sagol senga ningthokaba habine khodamoina koina si yeng matamda nipagi mapok numitto adudagi hana yengani nipagi mapok numituga nupigi mapok numit nupagi mapok numina kari oi amadi nupigi mapok numina kari oi habisida mapung oin ihan hana yengjagadribase nupagi mapok numitudi yenggadabne se khodamoina nupagi mapok numitse sagonsen oirena dawraseba sagonsen oiba targadi hojik sagonsen ga nithaukabaga habirakpane aikoina mamangai ahan singna sumna amakak yengbirami safu yawan khabai segap haiduna haibirami sigi mari sida aikoina yengaga karam tarige haidu yengrigadabne habidi safu yawan khabai segap sida khodamoina safu sina ahanba safu haibase aikoina nupagi pabadudagi lawgadribane khodamoina hojik visit ngangomana haibiribase sagonsen numitka nithaukabaga numit habine sagonsen numit si visit somgi ipok numit oibiren lobiro sagonsen pabiro sagonsen si safu oidoribane safugi mathangda leidoribase yawan safu yawan habidi sagonsen irai
Khabai, Thangja, Nomaijing, Chegap, Amuk, Sapu Mulaktuine, Ithogabla, Adidi, Nisai Sapuga Tamina Kimina, Mabuk Nimit Mana, Sapmane, and Loja Batare, Aduna, Kuna, Ani Sikasitang Sana Fat Pokra, Watli and Loja Batare, Habidi Sapu Ani Obese, Kadununda, Apoboka Ogende, Habidi Anisia Muknava, Amadi, Queen Eliminavia, the Bugi Lambi, Haduna, among Lamans in the Takfirami, visit Nangomba. Ani suba question da hangbri basi loitongbam product 011 haiduna ibri mahang da hangbri ba question disini video animation tawraga takpo oiraga di amukke hena phajagadra khanjai ngamkhale dena thagachari loitongbam product 011 adom gi suggestion ai ngarang ju accept tawjagrabani yamna kana honajari tongan ba design kya mai gi channel asi hopata mangari sumna project Paokhum Padriba Channel, Adobo, Mayamgi, in a Kanjaba Mayamgi, the Makarium credit of again, a Kanjaba Mayam, Sina Maram Orga, Mayam supports, Amadi Mayam comment, Amadi Mayam suggestion, Iroina Mayam feedback, Mayam Siga Luinana, Engun Yam Sobo, no less Amo Ojaba, Engun Pangan Tonakiam Happy, Songi Pamba, Habiti Loitongum, Pradaki Pamba, Yaribamake video, I get Tankakna Sandu Cheribase, animation oina. Habira agadi yam no aini habdo aisu yam kan khanjari bani adu ton ba mong mato haigi nga thong da sar su hawna dabni na makhan si tawjage habagi apa ma lejari ngambo jage amadi adom so mai pak po view habisi aigi channel sida feedback pibirak pagi damukta mai pak po view habisu thamjage mathanga ahum suba question se Michael Konsam na hangbirakpa wahangni Michael Konsam na hangbiri wahang se lebo kokpa Manabadi Yadabra, Amukta Habiro, Habidi, the Pasu Piso Leva Kokuna to Pokasi, Manadabra, sorry, Manabasi, Kaibra, Habira Paning, Saina Hajabadini, Safu, Animal Safu Dai, Nupagi, Leva Koku, young Matam, the Nupiso, Leva Kokana, Safu, Safu, Diner, Safu, Anisi, Matam, Pudimakta, Safu, Kairak Pugi Matam, Hajabadare. Koi yumban mukeno si kuine lemina bi yada bi am lei haiduna sapu yawan khawi segap sumna taba sigi lambi sine lejerib se anuna mari sida leibse saigi kona numit sida hanjilaga muka lak piga damne sapu da muka lak kadaba kari numit tari haido tobutabu nipa gi mapok ta hana yeng biga dabane nipa gi mapok ta leiri kari no haibu hana yeng biga daba aduna mapung oina Michael ko samna hangbreiba wahang sida ain thamjining badi leba kokpa Manabadi Yadabra Hamsi Yari Makai Poknamit Manabasi Lobiro Habasi Matamjage. Habidi Sapu Manabiyade Sapu Yawan Sapu Yawan Gisi Matam Kunimku Nuxinana Leminani and his Tana Yadravani and is it Yadumuk Yai. Then Adagi quite for this Sapu Yawan Kawi Segap Tabs Segap the Bra Paisal Lagalay Duni Yamna Pay. Aduna Mapungana Sapu Jawan City Yam Pay sorry Sapunga the Tab City Yam Pate Aduna Yarimaki Mapuk Mana City Lobirano Have City Alamasina Takuram Potaki Matung ina Tamzagado what I patana Songi Wakane and Lobirano have the Yadigo Marisuba question Sina Mutum Isan na Sumna Habiri PK Timbo Tagasari Habidi POTHAMINASI Tim Egogi Senensibo Tagasari Kangdabuk Makai no Monomagi Kangba Kaya Kangam the Bakabu Kangan Bibagi Damak PK Timbo Tagasari Hai Isan Mutumbuso PK Makai Habidi POTHAMINASI Makai Namkele in the Tagasari Namkele and Tagasari Amadi Mayamgi suggestion Amadi Mayam support the Makata and Mayam got Sapina Viabagi Lambido Adamak Gambo is a gay Habisizo Sangi Makai Sazu Pibiro Amadi Makata Nasana Hungariba Wangsi Nakbigani, yes. Nupina Mande Nupana Sogonsen Kari Kaiba Labage Hibani Nupagi Sogonsenga Nupigi Nito Kavaga Uramadi Nuaini Hibam so Hibirali. Sitting Simamanga Hungaraputu Samanakre Kajitang di Koi Sapuga Tabagi Amal Labira Memang in the Tazabazo Kisan Kanabaka Laravane Jan Mutumna in Bigadopse Koi Habidi Nipagina it's an Hibiracose
ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯅꯨꯄꯥꯒꯤ ꯁꯒꯣꯜꯁꯦꯜꯒ ꯅꯨꯄꯥꯒꯤ ꯁꯒꯣꯜꯁꯦꯜ ꯍꯥꯏꯕꯅꯤ ꯑꯗꯨꯑꯣꯏꯗꯤ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕꯒꯤ ꯋꯥ ꯑꯩꯅ ꯈꯨꯝꯖꯈꯤꯕ ꯕꯦꯖꯤꯛ ꯉꯥꯡꯉꯣꯝꯒꯤꯗꯨꯒ ꯆꯞ ꯃꯥꯟꯅꯔꯦ ꯆꯐꯨꯒ ꯇꯥꯕꯒꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯉꯥꯁꯨꯕ ꯋꯥꯍꯪꯁꯤꯗꯤ ꯃꯄꯨꯡ ꯑꯣꯏꯅ ꯑꯥꯔ ꯅꯕꯀꯨꯃꯥꯔ ꯍꯥꯏꯗꯨꯅ ꯊꯥꯕꯤꯔꯛꯏ ꯃꯍꯥꯛꯅ ꯍꯪꯕꯤꯔꯛꯏꯕ ꯋꯥꯍꯪꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯣꯖꯥꯒꯤꯗꯤ ꯏꯆꯥꯗꯤ ꯑꯐꯕ ꯂꯣꯏꯅ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤꯗ ꯍꯥꯏꯕꯅꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟꯗꯒꯤ ꯑꯐꯕ ꯑꯣꯏꯔꯤ ꯏꯆꯥ ꯑꯅꯤꯈꯛ ꯂꯩꯖꯕꯁꯤ ꯑꯃꯗꯤ ꯍꯟꯗꯛ ꯄꯣꯛꯀꯗꯧꯔꯤꯕꯅꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟꯗꯒꯤ ꯂꯣꯏꯅꯃꯛ ꯄꯨꯝꯅꯃꯛ ꯐꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕꯁꯤꯁꯨ ꯃꯌꯥꯝꯒꯤ ꯁꯔꯖꯨ ꯄꯤꯕꯤꯌꯨ ꯏꯁꯣꯔꯒꯤ ꯊꯧꯅꯤꯖꯔꯤꯅꯤ ꯑꯍꯥꯟꯕ ꯑꯃ ꯂꯩꯈꯤꯕꯁꯤꯁꯨ ꯌꯥꯝꯅ ꯐꯕ ꯑꯃ ꯑꯣꯏꯕꯤꯔꯦ ꯑꯩꯅ ꯍꯣꯠꯅꯖꯔꯨꯕ ꯅꯦꯅꯖꯔꯨꯕ ꯃꯌꯥꯝꯁꯤꯅ ꯃꯇꯦꯡꯗꯒꯤ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯊꯧꯖꯥꯟꯕꯤꯔꯤ ꯃꯊꯪꯗ ꯑꯕꯨꯡ ꯌꯨꯝꯅꯥꯝ ꯇꯔꯨꯛꯁꯨꯕ ꯋꯥꯍꯪꯁꯤꯗꯤ ꯑꯕꯨꯡ ꯌꯨꯝꯅꯥꯝꯅ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯅꯤ ꯑꯕꯨꯡ ꯌꯨꯝꯅꯥꯝꯅ ꯁꯨꯝꯅ ꯏꯕꯤꯔꯛꯏ ꯌꯥꯝꯅ ꯆꯨꯝꯃꯤ ꯈꯪꯗꯕꯁꯨ ꯈꯪꯕ ꯉꯝꯖꯩ ꯃꯇꯨꯡꯗꯁꯨ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯑꯕꯨꯡ ꯌꯨꯝꯅꯥꯝ ꯌꯥꯔꯤꯕ ꯃꯈꯩ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯇꯒꯤ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯐꯤꯗꯕꯦꯛ ꯃꯌꯥꯝꯁꯤꯒ ꯂꯣꯏꯅꯅ ꯑꯩꯉꯣꯟꯗ ꯄꯨꯛꯅꯤꯡ ꯌꯥꯝ ꯊꯧꯒꯠꯄꯤꯕ ꯑꯃꯗꯤ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯗ ꯐꯤꯗꯕꯦꯛ ꯀꯌꯥ ꯑꯃ ꯁꯖꯦꯁꯟ ꯀꯌꯥ ꯑꯃ ꯄꯤꯕꯤꯔꯛꯄ ꯁꯣꯏꯗꯅꯃꯛꯀꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛ PK ꯆꯦꯅꯦꯜꯅ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯊꯨꯡꯍꯟꯕ ꯉꯝꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯖꯔꯛꯈꯤꯒꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯃꯊꯪꯗ ꯊꯥꯡꯖꯝ ꯁꯣꯐꯤꯌꯥꯅ ꯁꯨꯝ ꯏꯕꯤꯔꯛꯏ ꯊꯥꯡꯖꯝ ꯁꯣꯐꯤꯌꯥꯅ ꯏꯕꯤꯔꯛꯏꯕꯁꯤ ꯌꯥꯝ ꯄꯟꯖꯗ꯭ꯔꯤꯕ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯈꯪꯖꯗ꯭ꯔꯤꯕ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯤꯕꯤꯕ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯗꯔ ꯍꯥꯏꯗꯨꯅ ꯏꯕꯤꯔꯛꯏ ꯑꯍꯥꯟꯕꯗ ꯊꯥꯡꯖꯝ ꯁꯣꯐꯤꯌꯥꯕꯨꯁꯨ PK ꯆꯦꯅꯦꯜ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯈꯪꯗꯕ ꯑꯐꯕ ꯄꯥꯎꯇꯥꯛ ꯀꯌా ꯑꯃꯁꯨ ꯇꯥꯛꯄꯤꯔꯛꯎ ꯃꯈꯥ ꯇꯥꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯉꯣꯟꯗ ꯂꯩꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯅꯣꯂꯦꯖ ꯃꯈꯩ ꯁꯤꯌꯥꯔ ꯃꯈꯩ ꯌꯥꯔꯤꯕ ꯃꯈꯩ ꯃꯌꯥꯝꯒ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯃꯈꯩ ꯂꯣꯏꯅ ꯈꯪꯃꯤꯟꯅꯁꯤ ꯑꯩ ꯌꯥꯔꯤꯕ ꯃꯈꯩ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦ ꯑꯩꯁꯨ ꯀꯥ ꯍꯦꯟꯅ ꯈꯪꯖꯕ ꯍꯩꯖꯕꯗꯤ ꯅꯠꯆꯗꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯂꯥꯏꯔꯤꯛ ꯀꯌꯥꯗꯒꯤ ꯈꯔ ꯄꯥꯖꯔꯒ ꯏꯊꯟꯈꯛ ꯈꯪꯖꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯄꯥꯝꯖꯗꯕ ꯑꯩꯅ ꯁꯤꯌꯥꯔ ꯇꯧꯖꯔ ꯃꯇꯝꯗ ꯅꯪꯒꯤꯗꯨꯗꯤ ꯁꯤ ꯆꯨꯝꯃꯤꯅꯦ ꯁꯤ ꯂꯥꯜꯂꯦꯅꯦ ꯃꯃꯥꯡ ꯑꯩꯅ ꯑꯍꯟꯁꯤꯡꯅ ꯏꯕꯤꯔꯝꯕ ꯊꯝꯕꯤꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕꯁꯤꯡꯁꯦ ꯑꯩꯅ ꯈꯪꯖꯔꯤꯁꯤ ꯃꯌꯥꯝꯒ ꯈꯪꯃꯤꯟꯅꯔ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯂꯥꯜꯂꯝꯕ ꯈꯣꯠꯂꯝꯕ ꯃꯤꯁꯇꯦꯛ ꯂꯩꯔꯝꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯒ ꯎꯅꯃꯤꯟꯅꯔꯒ ꯇꯥꯟꯅꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯕꯁꯨ ꯄꯥꯝꯖꯕ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕꯁꯨ ꯄꯥꯝꯖꯕ ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯏꯆꯟ ꯊꯥꯡꯖꯝ ꯁꯣꯐꯤꯌా ꯂꯦꯞꯄ ꯅꯥꯏꯗꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯊꯥꯖꯔꯛꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯖꯔꯤ ꯉꯥꯏꯃꯤꯟꯅꯁꯤ ꯃꯊꯪꯒꯤ ꯀꯣꯏꯁꯟ ꯑꯁꯤꯅ ꯗꯤꯅꯦꯁ ꯅꯝꯕꯣꯜꯅ ꯑꯁꯨꯝꯅ ꯍꯪꯕꯤꯔꯛꯏ ꯁꯥꯔꯗꯤ ꯂꯣꯏꯅ ꯈꯪꯕꯤꯔꯕꯅꯤꯅ ꯑꯐꯕ ꯑꯉꯥꯡ ꯉꯥꯛꯇ ꯄꯣꯛꯄꯤꯔꯕ꯭ꯔꯥ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟꯗꯒꯤ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯃꯗꯤ ꯌꯥꯝꯅ ꯐꯔꯤ ꯍꯥꯏꯅ ꯂꯧꯖꯩ ꯏꯆꯥꯅꯤꯄꯥ ꯑꯃꯗꯤ ꯌꯥꯝ ꯐꯔꯤ ꯑꯗꯨꯒ ꯑꯃꯁꯨ ꯄꯣꯛꯀꯗꯧꯔꯦ ꯑꯁꯤꯁꯨ ꯑꯩ ꯏꯆꯥꯅꯤꯄꯥ ꯑꯣꯏꯅ ꯁꯦꯝꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝ ꯏꯀꯨꯏ ꯀꯨꯏꯗꯅ ꯄꯣꯛꯑꯒꯅꯤ ꯑꯁꯤꯗꯈꯪꯒꯦ ꯑꯩ ꯏꯆꯥꯅꯤꯄꯥ ꯑꯅꯤ ꯁꯣꯟꯒꯦꯅ ꯁꯦꯝꯖꯕꯅꯤ ꯌꯦꯡꯃꯤꯟꯅꯁꯤ ꯃꯇꯝꯗꯨꯗꯁꯨ ꯑꯩ ꯑꯗꯨꯃꯛ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦ ꯃꯊꯪꯗ 7ꯁꯨꯕ ꯀꯣꯏꯁꯟ ꯑꯁꯤꯅ ꯄꯨꯁꯄꯥ ꯇꯈꯦꯜꯂꯝꯕꯝꯅ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤꯕꯨ ꯊꯝꯁ ꯑꯞ ꯅꯝꯕꯤꯗꯨꯅ ꯌꯥꯝꯅ ꯊꯥꯒꯠꯄꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯩꯅ ꯊꯥꯒꯠꯆꯔꯤꯕ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛ ꯄꯨꯁꯄꯥ ꯇꯈꯦꯜꯂꯝꯕꯝꯅ ꯊꯝꯁ ꯑꯞ ꯅꯝꯗꯨꯅ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯤ ꯂꯥꯏꯛ ꯅꯝꯕꯤꯔꯛꯇꯨꯅ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕꯨ ꯌꯥꯝꯅ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯄ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯄꯒꯤꯗꯃꯛ ꯄꯨꯁꯄꯥ ꯇꯈꯦꯜꯂꯝꯕꯝꯕꯨꯁꯨ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯅ ꯌꯦꯡ ꯇꯥꯃꯤꯟꯅꯗꯨꯅ ꯁꯖꯦꯁꯟ ꯀꯌꯥ ꯑꯃ ꯄꯤꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ 10ꯁꯨꯕ ꯋꯥꯍꯪ ꯑꯁꯤꯅ ꯏꯔꯣꯝ ꯔꯥꯍꯨꯜꯅ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯅꯤ ꯃꯍꯥꯛꯅ ꯍꯪꯕꯤꯔꯛꯏꯕ ꯋꯥꯍꯪ ꯑꯁꯤꯅ ꯑꯍꯥꯟꯕꯒꯤ ꯃ꯭ꯌꯨꯖꯤꯛꯁꯦ ꯇꯥꯕꯗ ꯀꯩꯅꯣꯝꯃ ꯇꯧꯋꯦ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯁꯣꯔꯥꯠꯀꯤ ꯌꯥꯝ ꯃꯥꯜꯂꯤ ꯇꯥꯕꯗꯈꯔ ꯅꯨꯡꯉꯥꯏꯖꯗꯦ ꯑꯇꯣꯞꯄ ꯑꯃ ꯁꯤꯟꯗꯣꯛꯍꯟꯅꯤꯡꯉꯤ ꯌꯥꯝ ꯆꯨꯝꯃꯤ ꯏꯔꯣꯝ ꯔꯥꯍꯨꯜ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯃꯗꯤ ꯃꯄꯨꯡ ꯑꯣꯏꯅ ꯑꯩ ꯉꯔꯥꯡ ꯊꯥꯖꯈꯤꯕ ꯉꯔꯥꯡꯒꯤ ꯖꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡꯒꯤ 4ꯁꯨꯕ ꯇꯥꯡꯀꯛꯇꯨꯒꯤ ꯑꯣꯏꯕꯤꯔꯝꯒꯗꯧ ꯃꯥꯜꯂꯦ ꯑꯩ ꯃ꯭ꯌꯨꯖꯤꯛꯇꯣ ꯃꯄꯨꯡ ꯑꯁꯦꯡꯕꯒꯤꯗꯤ ꯕꯥꯁꯣꯛ ꯑꯃ ꯇꯧꯕꯗ ꯑꯩꯅ ꯔꯦꯀꯣꯔꯠ ꯂꯧꯖꯔꯒ ꯍꯥꯏꯔꯤꯕ ꯃ꯭ꯌꯨꯖꯤꯛꯇꯣ ꯑꯩꯅ ꯍꯥꯞꯆꯕꯅꯤ ꯑꯃꯨꯛꯇꯪ ꯌꯦꯡꯖꯒꯦꯅ ꯑꯗꯣ ꯃꯣꯏꯕꯨꯡꯒ ꯀꯩꯀꯥ ꯈꯣꯡꯕ ꯌꯥꯎꯔꯝꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯔꯥꯠꯀꯤ ꯍꯦꯛ ꯃꯥꯟꯈꯤꯕꯅꯤ ꯑꯗꯣ ꯁꯣꯝꯒꯤ ꯍꯥꯏꯕꯗꯤ ꯏꯔꯣꯝ ꯔꯥꯍꯨꯜꯒꯤ
ꯁꯖꯦꯁꯟꯗꯒꯤ ꯑꯩ ꯉꯁꯤꯒꯤ ꯊꯥꯒꯠꯆꯈꯤꯕ ꯑꯗꯨꯗꯗꯤ ꯑꯩ ꯍꯥꯞꯆꯗ꯭ꯔꯕꯅꯤ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯄꯦꯅꯥꯒ ꯃꯔꯤ ꯂꯩꯅꯕ ꯄꯦꯅꯥ ꯈꯣꯡꯕꯒꯤ ꯃ꯭ꯌꯨꯖꯤꯛ ꯑꯣꯏꯅ ꯍꯥꯞꯆꯔꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯁꯨ ꯏꯔꯣꯝ ꯔꯥꯍꯨꯜꯒꯤ ꯃꯔꯨꯞ ꯔꯥꯍꯨꯜꯒꯤ ꯁꯖꯦꯁꯟꯗꯒꯤ ꯑꯩ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯇꯧꯖꯈꯤꯕꯅꯤ ꯍꯦꯟꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯁꯖꯦꯁꯟ ꯀꯌꯥ ꯑꯃꯁꯨ ꯄꯤꯕꯤꯔꯛꯀꯅꯤ ꯊꯥꯖꯩ ꯄꯤꯀꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯈꯠ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯊꯧꯗꯥꯝ ꯑꯃꯨꯖꯥꯎꯅ ꯁꯨꯝꯅ ꯍꯪꯕꯤꯔꯛꯏ ꯊꯧꯗꯥꯝꯒ ꯅꯤꯡꯊꯧꯖꯝꯒ ꯌꯦꯛ ꯊꯣꯛꯄ꯭ꯔꯥ ꯀꯀꯥꯅ ꯌꯦꯛ ꯊꯣꯛꯅꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯛꯎ ꯇꯁꯦꯡꯕꯒꯤꯗꯤ ꯑꯃꯨꯖꯥꯎ ꯊꯧꯗꯥꯝꯒ ꯅꯤꯡꯊꯧꯖꯝꯒꯁꯦ ꯌꯦꯛ ꯄꯨꯜꯂꯤ ꯑꯅꯤꯃꯛ ꯂꯣꯏꯅ ꯃꯉꯥꯡ ꯉꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯃꯉꯥꯡꯅꯤ ꯃꯉꯥꯡ ꯌꯦꯛ ꯉꯥꯛꯀꯅꯤ ꯑꯗꯨꯅ ꯃꯊꯪꯒꯤ ꯀꯣꯏꯁꯟ ꯂꯧꯈꯠꯆꯒꯦ ꯃꯊꯪꯒꯤ ꯀꯣꯏꯁꯟ ꯑꯁꯤꯅ ꯊꯧꯉꯝꯕ ꯃꯥꯏꯕꯝꯅ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯅꯤ ꯊꯧꯉꯝꯕ ꯃꯥꯏꯕꯝꯅ ꯁꯨꯝꯅ ꯍꯪꯕꯤꯔꯛꯏ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯈꯪꯉꯝꯗꯕ ꯀꯌꯥ ꯈꯪꯍꯟꯕꯤꯕꯒꯤꯗꯃꯛ ꯊꯧꯉꯝꯕ ꯃꯥꯏꯕꯝꯕꯨꯁꯨ ꯉꯝꯈꯩ ꯂꯩꯇꯅ ꯐꯤꯗꯕꯦꯛ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯃꯗꯤ ꯁꯖꯦꯁꯟ ꯀꯌꯥ ꯑꯃ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯊꯥꯖꯔꯤꯕ ꯆꯦꯅꯦꯜꯁꯤꯡ ꯑꯁꯤꯗ ꯇꯥꯕꯗ ꯅꯨꯡꯉꯥꯏ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯃꯗꯤ ꯉꯝꯈꯩ ꯂꯩꯇꯅ ꯁꯣꯝꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯒꯁꯤ ꯅꯨꯡꯉꯥꯏꯔꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯊꯥꯖꯅꯕꯒꯤꯗꯃꯛ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯛꯀꯦ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯅꯤ ꯃꯊꯪꯒꯤ ꯀꯣꯏꯁꯟꯗ ꯏꯉꯣ ꯀꯣꯟꯁꯝꯆꯥꯅ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯅꯤ ꯑꯁꯨꯝꯅ ꯍꯪꯕꯤꯔꯛꯏ ꯀꯣꯟꯁꯝꯒ ꯅꯥꯎꯔꯦꯝꯒ ꯌꯦꯛꯁꯦ ꯀꯌꯥꯝ ꯀꯟꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕꯤꯔꯛꯏ ꯌꯦꯛ ꯀꯟꯕ ꯍꯥꯏꯕꯕꯨ ꯀꯣꯟꯁꯝꯒ ꯅꯥꯎꯔꯦꯝꯒꯁꯤ ꯑꯅꯤꯃꯛ ꯃꯉꯥꯡ ꯌꯦꯛ ꯉꯥꯛꯀꯅꯤ ꯃꯉꯥꯡ ꯌꯥꯝ ꯀꯜꯂꯤ ꯃꯉꯥꯡ ꯌꯦꯛ ꯃꯥꯟꯅꯕꯁꯤꯗꯤ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨ ꯂꯧꯅꯕ ꯌꯥꯕ ꯑꯣꯏꯗ꯭ꯔꯦꯀꯣ ꯂꯧꯅꯕ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯖꯤꯛ ꯌꯦꯛꯊꯣꯛꯅꯕꯁꯨ ꯃꯌꯥꯝ ꯂꯧꯅꯔꯤ ꯑꯗꯨꯕꯨ ꯐꯩ ꯑꯣꯔ ꯐꯠꯇꯦ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯒꯣꯇ꯭ꯔ ꯄꯨꯟꯕ ꯍꯥꯏꯅꯁꯨ ꯂꯩꯕꯅꯦ ꯒꯣꯇ꯭ꯔ ꯗꯦꯟ ꯑꯗꯒꯤ ꯌꯦꯛ ꯁꯂꯥꯏꯁꯤꯒꯤꯗ ꯌꯦꯛ ꯄꯨꯟꯕꯁꯨ ꯃꯌꯥꯝꯁꯨ ꯂꯧꯅꯔꯤ ꯑꯗꯨꯕꯨ ꯌꯥꯗꯦ ꯍꯥꯏꯕꯁꯤꯗꯤ ꯑꯍꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕꯒꯤ ꯃꯈꯥ ꯄꯣꯟꯅꯗꯤ ꯍꯥꯏꯖꯒꯦ ꯑꯗꯨꯕꯨ ꯑꯩꯅ ꯑꯗꯨꯝ ꯇꯧꯔꯅꯣ ꯍꯥꯏꯕꯃꯛꯇꯤ ꯍꯥꯏꯖꯔꯔꯣꯏꯒꯦ ꯃꯁꯤꯃꯛꯇꯤ ꯍꯥꯏꯕ ꯐꯠꯇꯦ ꯍꯥꯏꯅ ꯈꯟꯖꯩ ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟ 14 ꯁꯨꯕ ꯀꯣꯏꯁꯟ ꯑꯁꯤꯅ ꯁꯃꯥꯟꯗ ꯈꯦꯇ꯭ꯔꯤꯅ ꯁꯨꯝꯅ ꯍꯪꯕꯤꯔꯛꯏ ꯈꯦꯇ꯭ꯔꯤꯃꯌꯨꯝꯒꯤ ꯌꯦꯛ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯕꯤꯔꯛꯏ ꯈꯦꯇ꯭ꯔꯤꯃꯌꯨꯝꯒꯤ ꯌꯦꯛꯁꯤ ꯃꯉꯥꯡ ꯌꯦꯛꯅꯤ ꯃꯉꯥꯡ ꯌꯦꯛ ꯁꯂꯥꯏꯅꯤ ꯑꯗꯨꯒ 15 ꯁꯨꯕ ꯀꯣꯏꯁꯟ ꯑꯁꯤꯅ ꯂꯨꯋꯥꯡꯄꯣꯛꯄ ꯎꯁꯝ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯪꯕꯤꯔꯛꯏ ꯂꯨꯋꯥꯡꯄꯣꯛꯄ ꯎꯁꯝꯅ ꯍꯪꯕꯤꯔꯛꯏꯕ ꯋꯥꯍꯪ ꯑꯁꯤ ꯅꯥꯎꯔꯦꯝꯁꯦ ꯀꯩ ꯌꯦꯛꯅꯣ ꯑꯃꯨꯛꯇ ꯎꯁꯝꯒ ꯌꯦꯛ ꯊꯣꯛꯅꯕ꯭ꯔꯥ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯄꯅꯤ ꯂꯨꯋꯥꯡꯄꯣꯛꯄ ꯎꯁꯝ ꯃꯄꯨꯡ ꯑꯣꯏꯅ ꯑꯅꯤꯃꯛꯁꯦ ꯃꯉꯥꯡ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ ꯌꯦꯛ ꯊꯣꯛꯅꯩ ꯍꯥꯏꯅ ꯈꯟꯖꯩ ꯂꯣꯏꯅꯅ 13 ꯁꯨꯕ ꯀꯣꯏꯁꯟꯗ ꯒꯥꯟꯙꯤ ꯑꯦꯂꯥꯡꯅ ꯑꯁꯨꯝꯅ ꯍꯪꯕꯤꯔꯛꯏ ꯒꯥꯟꯙꯤ ꯑꯦꯂꯥꯡꯅ ꯍꯪꯕꯤꯔꯛꯏꯕ ꯀꯣꯏꯁꯟ ꯑꯁꯤ ꯑꯍꯟꯒꯁꯦ ꯂꯧꯅꯕ ꯌꯥꯗꯕ꯭ꯔꯥ ꯂꯧꯅꯔꯗꯤ ꯀꯌꯥꯃꯨꯛ ꯐꯠꯇꯕꯒꯦ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯛꯎ ꯅꯨꯄꯥꯗꯁꯨ ꯃꯆꯤꯟ ꯃꯅꯥꯎꯗ ꯑꯍꯟ ꯑꯣꯏꯕ ꯅꯨꯄꯤꯗꯁꯨ ꯑꯍꯟ ꯑꯣꯏꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯛꯎ ꯇꯁꯦꯡꯕꯗꯒꯤꯗꯤ ꯑꯍꯟ ꯉꯥꯛꯇ ꯑꯣꯏꯕꯁꯤ ꯅꯤꯡꯕ ꯀꯌꯥ ꯊꯨꯡꯒꯟꯗꯦ ꯑꯅꯤꯃꯛ ꯌꯥꯝꯅ ꯃꯨꯛꯅꯩ ꯍꯥꯏꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯕ ꯑꯃꯈꯛ ꯑꯩꯅ ꯊꯦꯡꯅꯖꯩ ꯑꯗꯨꯅ ꯑꯍꯟꯒꯁꯤ ꯈꯔ ꯃꯈꯩꯗꯤ ꯃꯨꯛꯅꯩ ꯍꯥꯏꯕ ꯉꯁꯥꯏꯒꯤ ꯆꯐꯨꯒ ꯇꯥꯕꯗꯧꯅ ꯇꯨꯝꯅ ꯂꯩ ꯍꯥꯏꯗꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯇꯥꯛꯄꯤꯔꯝꯕꯗꯨꯒꯤ ꯃꯈꯥ ꯄꯣꯟꯅꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯩꯁꯨ ꯈꯪꯖꯕꯗꯤ ꯅꯠꯆꯗꯦ ꯂꯣꯏꯅꯅ ꯅꯤꯡꯕ ꯀꯌꯥ ꯊꯨꯡꯒꯟꯗꯦ ꯍꯥꯏꯖꯕꯅꯤ 13 ꯁꯨꯕ ꯀꯣꯏꯁꯟ ꯑꯁꯤꯅ ꯕꯦꯝꯃ ꯉꯥꯊꯦꯝ ꯃꯍꯥꯛꯅ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯅꯤ ꯃꯍꯥꯛꯅ ꯉꯥꯊꯦꯝꯒ ꯑꯦꯂꯥꯡꯕꯝꯒ ꯂꯧꯅꯕ ꯌꯥꯕ꯭ꯔꯣ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯄꯅꯤ ꯍꯥꯏꯔꯤꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤꯁꯨ ꯑꯩ ꯀꯃꯦꯟꯗ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯄꯤꯖꯈꯤꯗ꯭ꯔꯤꯕꯅꯤ ꯍꯧꯖꯤꯛ ꯑꯣꯏꯅ ꯁꯨꯝ ꯄꯤꯖꯔꯛꯀꯦ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯤ ꯉꯥꯊꯦꯝꯅ ꯃꯉꯥꯡꯅꯤ ꯑꯗꯨꯒ ꯑꯦꯂꯥꯡꯕꯝꯗꯤ ꯃꯉꯥꯡ ꯅꯠꯇꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯃꯛ ꯊꯨꯡꯅꯕ ꯑꯣꯏꯕꯤꯌꯨ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯃꯥꯏꯀꯩꯗꯒꯤ ꯕ꯭ꯂꯦꯁꯤꯡ ꯄꯤꯖꯔꯤ 19 ꯁꯨꯕ ꯋꯥꯍꯪ ꯑꯁꯤꯅ ꯔꯦꯕꯤꯇꯥ ꯕ꯭ꯂꯣꯒꯔꯅ ꯑꯁꯨꯝꯅ ꯍꯪꯕꯤꯔꯛꯏ ꯑꯣꯖꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯃꯃꯜ ꯂꯩꯕ ꯑꯃꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯁꯤꯒꯨꯝꯕ ꯀꯥꯟꯅꯕꯁꯤꯡ ꯑꯁꯤ ꯂꯦꯞꯇꯅ ꯊꯥꯒꯠꯂꯛꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯃꯁꯨ ꯑꯣꯏꯕꯤꯌꯨ ꯑꯣꯖꯥꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯔꯦꯕꯤꯇꯥ ꯕ꯭ꯂꯣꯒꯔꯅ ꯍꯥꯏꯕꯤꯔꯛꯏ ꯔꯦꯕꯤꯇꯥ ꯕ꯭ꯂꯣꯒꯔ
channel asibu channel sina thagatsariba haita thagatsariba video kharasibu somda yamna kanai takpirakpa pothaminasi khangminasi gi maipakpa manena lawjage amadi sombaso somgi apambado ningmu thungbu oibiu haibasima somgi apamba isanipa oibiranguni khanjai isanipa oigera whether isanapi oigera pambiribado dumak phangbo ngambo oibiu haibasisu pothaminasi khangminasi gi maikaidagi thamjage amadi makhatana sigumba feedback session kya ama lepana dina pibirakani tajai pibirakbusu biu haidana channel asigi maikaidagi thamjage mathangda taramapan suba wahangda hangbire ibasi Manipuri entertainment video haidana YouTube channel ama leibduna adudagi thabirakani chanambam se kai yekno kari yek salaino haibini chanambam se mangang yek salaini mangang yekni haibasi mathamjage amadi kunsuba wahangda hangbire ibasi kunsuba kisi Manipur reader YouTube channel yamna foraba Manipur YouTube channel amada Manipur reader hadina nuti numit khudingi kogi cartoon hapaga pau pabagi tobiriba igi yam amana tobibani yam sing amana tobibani habidi iramdam sigi yamna foraba haribi YouTube channel asisu Manipur reader sisu yamna nungai jabani mahang sumna thabiri tatongi channel si yamna nungai kanabu yam phangi haduna Manipur reader busu ngapkhaletena thagachari channel asina thagachariba video sing asibu lepana dana miyeng tabirambagi damak amadi ai isamakso pothaminasi khangminasi gi channel asinasu yambagi channel Manipur reader gi nuti numi khudingi koigi cartoon habaga pau asengba pau nuti gi phong biwa nuti gi thoiba todo wathok singsigi pau ena pathok piriba channel Manipur reader busu miyeng tabiriba pothaminasi khangminasi miyeng tabiriba singna amutang yengbiduna yam nuaibani siso miyeng tabiu haibasiso pothaminasi khangminasi gi maikaidagi thamjagi amadi message thabirakpagi damakta channel asibusu ngapkhaleitena thagatsari kunmathoi suba wahang asina sandani pukrambam haiduna mahan ibiri ba wahang asina ningthaujamga pukrambamga yek thoknabra ka haiduna takpiri pukrambam asina moirang ni aduga ningthaujam asina mangangni yek thoknade kasukaide thungnabu oibiu haibasi channel asigi maikaidagi thamjage matangda kunithoi suba wahang asina imtiaz pusam na sumna hangbiri imtiaz pusam na yumnam se kai yekno haibani yumnam se mangang yekni imtiaz loinana kulumdoi suba wahang sina abung kongbrai lakpam na ibirakpani abung kongbrai lakpam na sumna ibiri nupa pokpagi jetlomda sep naba haibase nupagi jetlomda oidoira natragana nupigi jetlomda oidoira khara marik sumna amukta takpira u habisi inaw abung kongbrai lakpam mapung oina koina tinaraba matungda tinabagi mo matogdei mamangna thamjagre mangi episode da amtang pungning changna yeng tabiu aduga yetlomda habisi nupigi yetlomda tapna chepaga leigadabni nupagi nate nupigi yetlomda leiga chepthoga koina yarima kai kogi kono sin pa oinabagi lambi si thamnabagi kono to biu hajabani thagachari abung kongbrai lakpam sumna message thabiraktuna wahang hangbiratuna channel asibu pungning thogapiba amadi khangminaba yabagi lambiando yatminaba machine channel asina pamjaribadi hauji aina haijaribasisu ngahaktang pothaminaraga amadi khangminaba yabagi lambidu oibanina somna message thabirakpa makhatana thabirakani khanjai miyeng taminasi pothaminasi khangminasi na tongan channel kya ama thajarak matamda dum lepana den yengbiu habisi thamjage kunmari subu wahang asina Vidyalakshmi yumnam na sumna ibiri thoksomga yumnamga yek thoknabra hai thoksomna moirangni aduga yumnamna mangangni yek thoknade adumak thungnabu oibiu habisisu Vidyalakshmi yumnamgi mafamda thamjage Vidyalakshmi yumnam channel asida message thabirakpa amadi wang hangbirakpagi damakta thagachari makhatanasu koina thagachaba video kya ama lep panaidina yeng tabigani amadi comment thabirakani habigi thajaba chauna thamjari miyeng taminasi tongan ba koina thajarakpa video kya da mathangi wahang lokhasage kunmanga subu wahang asi amuka abung
Kongrai Lakwang Isai Tabirakpaduna Amka Tabirakpani Mana Sumna Hungary Nupa Amadi Nupi Pokpa Numit Hangnaragadi Kari Oigadage Habane Nupa Amadi Nupi Gi Pokpa Numit Kangdaba Sing Isai Ain Hajabani Sapu Yawang Tai Kasukaide Tabu Kasukaide Sapu Yawang Yasid Ani Tana Paya Roidabane Tabu Koigi Tidari Nupa the Yangadam Netobutabo, Nupagi Mapokina Carino, Nupai Mokogan, Logadabane. Aduga, Tangabu the Yangadamne, then Aduga Anisida, Anisi, Chapu, Yawanga Jedi, Chak in Changa and Lavini, Yamuxinagani, Tobutabo, Nupina Takan of this Adamu, when he had an Takpere, Kasection Bio, Tungabu Bio, Lunana, Makataba, Wahanga Sikuntruk Subo Wahangni. Ngangom Sophia mahang na sumna takpiri nupa na yumsakesa nupina sagol sen pokuse kari akai bilai bigi hujik abung kongrai lakwam na ibirakpa thangna bagi duni apung ena sida nupa na yumsakesa nupina sagol sen laimne chapu ge jawan ga sapchana tai chapu ge jawan ga ngam nungsina gani tabotobo amumu kra ngam tana bagi am kai ne tanaroi nupina ngamge torokadaba ngamnam honakadaba lambi khana legani sigumbo keno se ngawon Sophia somna tongni haibigi nate ahalaman singna haibiramado adugi keno dune ina hajer tagi Paokhum dune ina hajeri se aduna ngawon Sophia kasu kaiti yam nungsinabane ko nupana yumchege sa nupina sogol sen poku nupi yam phai jo hainari bane aduga Mapung oina nungsinda basini ko na khwai maru ordi nupina ngamgani harapka ngamda nupina ngamsu nungai haina bane sijam then aduga mapung oina khoige thangnaba nungsinana chapu ge jawanga thangnana leibasi yam phayeba khwai phatre ding saigi ahum subda legiba kare hani khabai tabase khabai khra sai ga haina idene koina khabai khra sa as okhai ga dugumba keno singjine koina aduna Manabuduma yam patre, Tangnabudi, Yai Hana Logi, Payana Kanjabadare, Aduga, Segop Sinikong is a job and something like this. Chapagatam Nadris. Chapuja is quite a pub and Muksa Hajagi, Nisaki, she didn't know nobody later. Aduga, Makatana, Amok Locus, will say, Hobism Zobana, Sumna, Ibiri, Hobism. Gijek Karino aduga Moirang Suhai, Kuman Zuhai, Karamba Oiduino, Asi Aigitin, Aina Ten Derba like the Masi Kuman Aina Tenazay, Hobism Zauba, Kuman have sit in the day, Aduna Kuman or Muni and Kanday. Aduga, you can say Yekse, Unkiba, Hana Mother, Amada Unkiba Kursay, Adu Jek Unkibaki video to the Ainoma. Semjaraga Tajar get and the Jeribane. Ngaminasi episode Takamagi Tanzat, when Yorokani Hana Kaze. Makata City, Kunipansu Wahanga, Ranjita, Waropamna, Ibirakpa, Wahangni, Mahana, Waropam Gijek To, Kari Oibagi Amutang Haviro, Waropongi Jekse, Salan Lesang Temni, Ranjita, Waropam, Tagasari, Mrs. Tabirakpa, Wahang Birakwi, Danta, Okalate and Tagasari. Matangda question si Roman Sograkpam na sumni ibiri yek amadagi amada chongba natraga onbagi maram video ama simbir o hujikta ina so thamjagibdune Roman Sograkpam ye amada onbagi video se soidana ke yaura gani masiki keno se koina tangkak ama thamjaraga ngasi tasingba ki ngasi lokasa gadam ne do ngasi aina mp3 ona lokasa gi bodo pungoina ki Yungi family ki we long kongdong ki kedom leba du nena hayeng se video thagalak pai thagalak tab jai nena hajari bse habedi yari ma kheding thagat na hona ja dine yungi kitang asin mama leba na maram morga ngarang chu athiang ma da record objeraga mp3 ne record objeraga thagat jari bne yari ma khai ki takak si kai dena hona ja matam da khara ten ma ta ka ma ngasi ne lokos sa kimne adu mathang ki tarak su yai yi amadagi yi amad on bagi kano se kari ye on ki habana singbu kya se taka amda so an yorok kada bane miyeng taminasi adusu adumak ngaiminasi thagajari Roman Sograkpam ikoida sigumba session pibirakwa channel sin gi market gi ngapkali dena thagajari
ꯑꯔꯣꯏꯕ ꯀꯨꯟꯊ꯭ꯔꯥ ꯁꯨꯕ ꯋꯥꯍꯪ ꯑꯁꯤꯅ ꯁꯤꯜꯄꯥ ꯈꯥꯡꯉꯦꯝꯕꯝꯅ ꯏꯕꯤꯔꯛꯄ ꯍꯪꯕꯤꯔꯛꯄ ꯑꯩꯒꯤ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯅꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛ ꯐ꯭ꯔꯥꯏꯗꯦ ꯑꯣꯏꯅ ꯄꯣꯛꯑꯗꯤ ꯀꯔꯤ ꯑꯀꯥꯏꯕ ꯂꯩ ꯉꯁꯥꯏ ꯑꯩꯅ ꯊꯝꯖꯈ꯭ꯔꯦ ꯆꯐꯨ ꯑꯅꯤ ꯇꯥꯕꯗꯨꯅꯤ ꯆꯐꯨ ꯑꯅꯤꯃꯛ ꯀꯥꯏꯔꯛꯄ ꯌꯥꯏ ꯆꯐꯨ ꯑꯅꯤ ꯄꯨꯟꯁꯤꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯨꯅ ꯃꯕꯣꯛ ꯃꯥꯟꯅꯕꯁꯤꯗꯤ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯄꯥꯎꯇꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯂꯥꯏꯔꯤꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯊꯝꯖꯕꯅꯤ ꯋꯥꯐꯝ ꯈꯔꯁꯤꯅꯤ ꯃꯄꯨꯡ ꯑꯣꯏꯅ ꯋꯥꯍꯪ ꯈꯔꯁꯤ ꯑꯩ ꯅꯣꯡꯃꯒꯤ ꯋꯥꯍꯪ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩ ꯑꯗꯨꯕꯨ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯄꯥꯔꯒ ꯂꯩꯕ ꯈꯨꯝꯃꯒ ꯂꯩꯕꯗꯤ ꯉꯝꯃꯣꯏꯗꯕꯅꯤꯅ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯏꯊꯣꯛꯆꯔꯒ ꯃꯌꯥꯝꯁꯦ ꯂꯣꯏ ꯁꯤꯟꯗꯣꯛꯆꯔꯒ ꯑꯗꯨꯒꯤ ꯑꯟꯁꯔꯗꯣ ꯑꯃꯨꯛ ꯈꯨꯝꯅꯕ ꯇꯧꯖꯕꯅꯤ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩꯁꯨ ꯑꯩꯅ ꯈꯪꯖꯕ ꯑꯩ ꯊꯃꯣꯏꯗ ꯂꯩꯖꯕꯁꯤꯡꯗꯨ ꯉꯥꯛꯇꯅꯦ ꯀꯔꯤꯒꯨꯝꯕ ꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯕꯤꯔꯝꯕ ꯇꯥꯔꯒꯁꯨ ꯅꯪꯒꯤꯗꯣ ꯁꯤ ꯑꯣꯏꯔꯝꯒꯅꯤ ꯅꯪꯒꯤꯗꯣ ꯁꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯈꯣই ꯇꯥꯟꯅꯕ ꯇꯤꯟꯅꯕꯒꯤ ꯃꯇꯝꯗꯣ ꯂꯧꯃꯤꯟꯅꯁꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯩꯖꯔꯨꯕ ꯈꯪꯖꯔꯨꯕ ꯅꯠꯇꯦ ꯁꯨꯝꯅꯇꯪꯒꯤ ꯁꯤꯗ ꯉꯔꯥꯡꯁꯨ ꯑꯩꯅ ꯎꯠꯆꯕ ꯂꯥꯏꯔꯤꯛꯇꯨꯅꯤ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤ ꯌꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡ ꯍꯥꯏꯕ ꯂꯥꯏꯔꯤꯛꯁꯤ ꯌꯥꯝ ꯀꯨꯏꯔꯕ ꯂꯥꯏꯔꯤꯛꯅꯤ ꯃꯁꯤ ꯁꯨꯞꯅꯒꯤ ꯂꯨꯄꯥ 5ꯒ ꯄꯩꯁꯥ 50 ꯈꯛ ꯄꯤꯕ 5 ꯅꯠꯇꯦꯅꯤ ꯂꯨꯄꯥ 2ꯒ ꯄꯩꯁꯥ 50 ꯈꯛ ꯄꯤꯕꯅꯦ ꯀꯌꯥꯝ ꯂꯤꯔꯝꯃꯅꯤ ꯌꯦꯡꯉꯣ ꯑꯗꯨꯗꯤ 1975ꯗ ꯏꯕ ꯂꯥꯏꯔꯤꯛꯅꯤ 1975ꯗ ꯏꯈꯤꯕ ꯂꯥꯏꯔꯤꯛꯅꯤ ꯑꯩꯈꯣꯏꯒꯤ ꯐꯣꯔ ꯐꯥꯗꯔꯒꯤ ꯃꯣꯏ ꯃꯇꯝꯗ ꯄꯥꯏꯔꯝꯕ ꯂꯥꯏꯔꯤꯛꯅꯤ ꯑꯗꯨꯕꯨ ꯊꯧ ꯁꯥꯟꯅꯗꯅ ꯁꯨꯝ ꯂꯩꯔꯛꯈ꯭ꯔꯕ ꯇꯥꯗꯅ ꯁꯨꯝ ꯂꯩꯔꯛꯄ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯒꯤ ꯎꯄꯨ ꯃꯊꯛꯇ ꯑꯩꯅ ꯁꯨꯝ ꯌꯦꯡꯖꯔꯨꯔꯒ ꯂꯥꯏꯔꯤꯛ ꯑꯔꯤ ꯑꯔꯤ ꯃꯇꯝꯁꯤ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤ ꯍꯥꯏꯕꯁꯤ ꯁꯨꯝ ꯌꯦꯡꯅꯤꯡꯗꯅ ꯑꯩꯅ ꯅꯩꯅꯖꯔꯛꯄꯅꯤ ꯀꯥ ꯍꯦꯟꯅ ꯈꯪꯖꯔꯨꯕ ꯍꯩꯖꯔꯨꯕ ꯅꯠꯆꯗꯦ ꯑꯗꯨꯅ ꯃꯇꯝꯁꯤꯒ ꯆꯥꯟꯅꯗ꯭ꯔꯦ ꯀꯥ ꯍꯥꯏꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯅꯍꯥꯟꯁꯨ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤ ꯑꯍꯟ ꯃꯊꯤꯅ ꯆꯐꯨ ꯃꯦꯜꯂꯤ ꯑꯗꯨꯅ ꯈꯪꯗꯕꯁꯤ ꯌꯥꯗꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯈꯪꯍꯧꯔꯒꯗꯤ ꯍꯩꯕ ꯍꯩꯍꯧꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯕ ꯀꯌꯥꯗ ꯃꯇꯥꯡ ꯃꯇꯥꯡꯒꯤ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕ ꯌꯥꯕ ꯂꯝꯕꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯪꯍꯧꯕ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯈꯪꯕꯨ ꯈꯪꯉꯒꯗꯤ ꯁꯤ ꯂꯥꯜꯂꯦ ꯍꯥꯏꯕꯁꯨ ꯈꯪꯒꯗꯧꯔꯤꯕꯅꯤ ꯑꯗꯨ ꯈꯪꯗꯕ ꯇꯥꯔꯒꯗꯤ ꯂꯥꯜꯂꯦ ꯍꯥꯏꯕꯁꯨ ꯈꯪꯉꯣꯏ ꯑꯗꯨꯅ ꯃꯌꯥꯝꯗꯨ ꯈꯪꯃꯤꯟꯅꯁꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯁꯨ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯅꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯗꯨꯅ ꯑꯃꯗꯤ ꯅꯩꯅꯖꯗꯨꯅ ꯃꯌꯥꯝ ꯑꯩꯈꯛ ꯈꯪꯕꯗꯨ ꯅꯨꯡꯉꯥꯏꯖꯗꯦ ꯃꯌꯥꯝꯒ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤꯗꯃꯛ ꯂꯥꯏꯔꯤꯛꯁꯤꯡꯗ ꯏꯖꯔꯤꯕꯁꯤꯡꯁꯤꯅꯤ ꯑꯩꯅ ꯈꯨꯝꯖꯔꯤꯕ ꯂꯥꯏꯔꯤꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯏꯕꯤꯔꯝꯕ ꯃꯌꯥꯝꯗꯨꯅꯤ ꯑꯩꯅ ꯈꯨꯝꯖꯔꯤꯕꯁꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯍꯥꯛꯇꯛꯇ ꯂꯩꯈꯤꯗ꯭ꯔꯦ ꯌꯥꯝ ꯀꯨꯏꯔꯦ ꯏꯄꯨꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯑꯍꯟ ꯑꯣꯏꯔꯝꯃꯦ ꯕꯕꯥ ꯑꯩꯈꯣꯏꯐꯥꯎꯗ ꯌꯥꯝ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯑꯕ ꯃꯇꯝꯅꯤ ꯑꯗꯨ ꯏꯄꯨꯗꯨꯒꯤ ꯃꯄꯥꯁꯤꯡꯅ ꯃꯣꯏ ꯃꯇꯝꯗ ꯄꯥꯏꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯤ ꯍꯧꯖꯤꯛ ꯑꯩꯅ ꯑꯃꯨꯛ ꯊꯤꯒꯠꯆꯔꯒ ꯑꯩꯈꯣꯏꯅ ꯊꯤꯒꯠꯆꯔꯒ ꯅꯧꯍꯧꯅ ꯌꯦꯡꯖꯕ ꯃꯇꯝꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡꯁꯨ ꯅꯨꯡꯁꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯤ ꯃꯥꯡꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯅ ꯃꯥꯡꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯑꯃꯗꯤ ꯈꯪꯃꯤꯟꯅꯍꯧꯕ ꯌꯥꯕ ꯂꯝꯕꯤ ꯂꯩꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯈꯖꯤꯛ ꯈꯖꯤꯛ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯕꯅꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯋꯥꯍꯪ 30ꯁꯤ ꯂꯧꯈꯠꯆꯔꯦ ꯍꯥꯏꯔꯒ ꯑꯇꯣꯞꯄ ꯋꯥꯍꯪ 30 ꯑꯃ ꯃꯊꯪꯒꯤ ꯑꯃꯨꯛ ꯂꯥꯏꯚ ꯁꯣꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯌꯥꯝꯅ ꯀꯧꯕꯤꯔꯣꯏꯗꯕꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯁꯤꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯥꯔꯤꯕ ꯃꯈꯩ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7ꯁꯤꯃ ꯂꯥꯏꯚ ꯁꯣ ꯑꯣꯏꯅ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁ ꯑꯣꯏꯅ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯁꯤꯡꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯨ ꯈꯨꯝꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯚ ꯁꯣ ꯑꯣꯏꯅ ꯊꯝꯅꯕꯒꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯣꯠꯅꯖꯔꯤ ꯃꯤꯌꯥꯝꯅ ꯁꯍꯖꯣꯛ ꯄꯤꯕꯤꯌꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯅꯕꯒꯤꯗꯃꯛ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯏꯕ ꯋꯥꯍꯪꯁꯦ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯅ ꯂꯥꯏꯚ ꯁꯣ ꯑꯣꯏꯅ ꯁꯨꯝ ꯏꯔꯒ ꯊꯥꯔꯛꯑꯁꯨ ꯌꯥꯕꯁꯤꯕꯨ ꯀꯥꯏꯅ ꯈꯟꯕꯤꯔꯝꯕꯁꯨ ꯌꯥꯏ ꯃꯗꯨ ꯈꯟꯕꯤꯒꯅꯨ ꯇꯁꯦꯡꯅ ꯉꯁꯥꯏ ꯑꯩ ꯑꯍꯧꯕꯗ ꯊꯝꯖꯈ꯭ꯔꯤꯗꯨꯅꯤ ꯍꯦꯛ ꯍꯧꯕꯒꯤ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯖꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯋꯥꯡꯖꯤꯡꯒꯤ ꯁ꯭ꯄ꯭ꯔꯤꯡꯐꯤꯜ ꯁ꯭ꯀꯨꯜ ꯍꯥꯏꯕ ꯁ꯭ꯀꯨꯜꯗꯨꯗ ꯑꯩꯁꯦ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯣꯏꯅ ꯑꯦꯁꯤꯁꯇꯦꯟ ꯇꯤꯆꯔ ꯑꯣꯏꯅ ꯉꯥꯛꯄꯤꯒꯅꯤ ꯑꯦꯁꯤꯁꯇꯦꯟ ꯇꯤꯆꯔ ꯑꯣꯏꯅ ꯂꯩꯖꯗꯨꯅ ꯃꯄꯨꯡ ꯑꯣꯏꯅ ꯀ꯭ꯂꯥꯁ 8, 9, 10 ꯇꯥꯛꯆꯔꯤꯕꯅꯤ ꯑꯗꯨꯅ ꯁꯨꯝ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯃꯃꯥꯡꯉꯩꯒꯤ ꯑꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯤ ꯅꯩꯅꯖꯕ ꯁꯨꯝ ꯄꯥꯝꯖꯕꯗꯒꯤ ꯑꯩꯅ ꯊꯤꯖꯔꯒ ꯈꯔ ꯁꯨꯝ ꯅꯩꯅꯖꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀ꯭ꯂꯥꯁ 10ꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯦꯛꯖꯥꯝ ꯃꯦꯇ꯭ꯔꯤꯛ ꯑꯦꯛꯖꯥꯝꯒꯤ ꯀꯣꯏꯁꯟ ꯁꯦꯠ ꯇꯧꯕ ꯈꯣꯠꯄꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯑꯕꯅꯤ나 ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯆꯤꯟꯕ ꯕꯤꯖꯤ ꯑꯣꯏꯕ ꯃꯇꯝ ꯑꯣꯏꯕꯅ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯁꯤꯡꯗꯣ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯈꯨꯝꯕ ꯉꯝꯗꯕ ꯑꯗꯨꯒꯤꯗꯃꯛ ꯑꯩꯅ ꯑꯁꯪꯕ ꯇꯥꯏꯃꯤꯡꯗ ꯁꯤꯟꯗꯣꯛꯆꯔꯒ ꯅꯣꯡꯃꯒꯤ ꯀꯣꯏꯁꯟ 30-30ꯁꯦ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯃꯦꯁꯦꯖ 30-30ꯒꯤ ꯄꯥꯎꯈꯨꯝꯁꯦ ꯄꯤꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩ ꯍꯣꯠꯅꯖꯒꯦ ꯃꯁꯤꯅ ꯍꯦꯟꯅ ꯃꯌꯥꯝꯅ ꯈꯤꯇꯪ ꯃꯄꯨꯡ ꯐꯥꯒꯗ꯭ꯔꯥ ꯈꯟꯖꯗꯨꯅ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯉꯁꯤꯗꯒꯤ ꯍꯧꯅ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯁꯦ PKꯒꯤ ꯄꯥꯎꯈꯨꯝ ꯍꯥꯏꯗꯨꯅ ꯃꯤꯡꯊꯣꯟꯖꯔꯒ ꯊꯝꯖꯕꯅꯤ ꯋꯥꯐꯝ ꯈꯔꯁꯤꯅꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤꯅ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯗꯨꯅ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ
ꯊꯥꯖꯗꯨꯅ ꯃꯌꯥꯝꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯅꯕꯒꯤ ꯃꯌꯥꯝ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯑꯃꯗꯤ ꯑꯩꯅꯁꯨ ꯈꯪꯍꯧꯕ ꯌꯥꯕ ꯂꯝꯕꯦꯜ ꯑꯃ ꯄꯨꯁꯤꯟꯖꯅꯔꯛꯄ ꯍꯣꯠꯅꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯂꯥꯏꯚ ꯁꯣ ꯄꯥꯡꯊꯣꯛꯆꯕꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ ꯄꯨꯝꯅꯃꯛꯅ ꯑꯩꯅꯉꯁꯤ ꯈꯨꯝꯖꯈꯤꯕ ꯑꯃꯗꯤ ꯑꯩꯅ ꯉꯥꯡꯖꯈꯤꯕ ꯋꯥꯐꯝ ꯀꯌꯥ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯒꯦ ꯅꯪꯒꯤꯗꯣ ꯁꯤ ꯍꯥꯏꯕꯅ ꯆꯨꯝꯃꯝꯒꯅꯤ ꯑꯁꯤ ꯍꯥꯏꯕꯅ ꯍꯦꯟꯅ ꯐꯖꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯈꯥ ꯇꯥꯅ ꯑꯗꯣꯝꯒꯤ ꯁꯖꯦꯁꯟ ꯑꯃꯗꯤ ꯁꯖꯦꯁꯟ ꯄꯤꯕꯤꯌꯨ ꯑꯃꯗꯤ ꯃꯦꯁꯦꯖ ꯀꯌꯥ ꯑꯃ ꯄꯤꯕꯤꯌꯨ ꯍꯥꯏꯕꯁꯤ ꯋꯥꯐꯝꯁꯤ ꯊꯝꯖꯔꯦ ꯍꯥꯏꯔꯒ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯒꯦ ꯄꯤꯅꯕꯤꯔꯁꯤ ꯄꯨꯝꯅꯃꯛꯄꯨ ꯒꯨꯗ ꯅꯥꯏꯠ